Manipur top channel gi mai kedi gi maru e pa pau ten tak na thamjage jaribam da bong gi masa ma sum drak pusilapu Kuki Lalhouba ma phari Manipur da haujuk mayu nari birang sibu hena saktho hona na bohona duna barak turel gi lamide jaribam tamna bong gi masa ma sum drak pusilapu Kuki Lalhouba nupa ma security force na phari hari Pharaba mi esi gi maming isna lalsoi lo saini fu ni pan apok pi gi ming thomlian langthulian kawi parbung pherzol district gi ni ma khulai paiba HPCD Mar People's Convention Democracy की active cadre ने हरी पुलिस की भंगो पाव मना सारों नंगा नुंथिल पुंग अनिगा मखाइरम ताबरा तिपाई मुक्त की बाराक तुरेल गिला मिरे एक्सप्लोसिव क्या पुशला कदौरे है अकंग नबा पाव फंग मदिगे कुंत्रा गनि पान सुब AR म सुंबरो वेक्राफ्ट PS की अपुनमति ममना बाराक तुरेल तोरबान Solen Kul mobile fracking amasung checking post am hangdok to barak turel lakpa hi sing sek toki hari security ki team aduna fracking amasum checking sa tharingai da barak turel gi tipai muk mai kai digi mar kholen tamna lakpa passenger transit boat hi ama lakpa digi khamna ba khanki hi aduna turel toroban he khamaga madura tonglakhi ba masakang da banu pa ama hi go masu gi bag ama puduna song tharaga senhi security na sen ki banu pa du tana duna farba matung ma ki bag adu sek to da explosive stick kun detonator taraga mathui meter ama sangba safety fuse ama som brown sugar yaw sapon cap ni fugu mari yorom thena ki hari thawdo du go mari lena ba police station case ma lokotna thichin bagi thabak sa thari hari atoba paw mana Thobal police station ki manung sanbada ngarang wangjing awang laikai hodamba wangjing herok lambi da tata magic amaga hero honda cbz bike amaga thumjina da bike adu tonglakhiwa ama laikhidre du ga ani na sok la hari laikhidra ba du de hairok ngarau thiel lagi laisram Deepak singa sei kungatu apok pa el sangerosa kawi make asibak sang the postmortem tawna gi damuk zenim smoke ta thangkhri hari amarom dana thasi gi tare ta konsa khul gi area da Kuki singna liamai Naga gi nupi am ot nei khi hai bu wap Naga gi tuan bulup singna phongdorakli ba yum pham yaw dobne haina Lailon khunau balance authority ni yaning da ba phongdorakli Lusilakpo ina marom dana Kautruki drone bombing Pharaba ni NIA no wahang dauri Kautruk amadi kadang bana Kuki militants na drone ki bom thadarakhi ba madi sniper rifle singma numai sejina duna landarak pone misi mina thoki ba thawdo ki matangda NIA na drone gi battery amadi part sing supply to Manipur gi yawn miyo ni wahang pong sa tagadari miyo ani edu how ki ba sahi 2024 gi jun taraga mari amasum taraga manga da Assam da drone sejina ba battery amadi drone gi part sing ko na phabadagi hauzi Guwahati jail lai dibani makhoi ani duri Kangpokpi district ki Gamgai khundagi Khaigolen kipgen sei kungatar apokpa hense kipgen amasum Guwahati gi Nanmarti dagi Sanjeev Eli Sanjeev Kumar Mishra sei yankhagi ni thu apokpa lekhidraba Harisan kau sanhari hauki basa English ngani kunga mari gi jun taraga mari de drone sing sejina ba TV kuntra intelligence flight battery taraga konana Guwahati manaki toll gate gi Khaigolen phavane madi mahaki mathakta wahang pongsa thabadagi Guwahati Rupangar area dagi drone singi part singa konana Sanjeev Faki ban hari makhoi ene puna thapak tawmina bani amadi Manipur gi militant singa drone gi part singa amadi battery supply tawna bo hona ramaga mari leina fogat ki bani hauki ba sahi gi September amadi Imphal West district ki Kautruk amasum kadang bana thangnana leiba Kangpokpi district ki singthak gi drone sing sejina duna bomb sing thadara ki ba madi Ababa nongoi sing duna landara kodi mauna ama lekhidaba ma ki piglibi masanupi yauna asu open yaukibadu sentana haksina lauduna ticket pigi thabak NIA da shinnarakhi bane hanesu pauksin makhatari drone gi battery amasu parts sing supply tawbi phadun laiba miyoi sing adu Kautruk amadi kadangban gi landa asiga madi leinai haibgi thajaba leibadigi NIA Manipur special court NIA Manipur da makhoi bu hang pong tawbi ayaba pibina bahajrakhi bane kona NIA special PP gi warol taraba matungna madi case asiga madi leinaba sing gengsilaba matungna Guwahati Central Jail ladiba miyeni do wang pong sa tabigi ayaba pikhi miyeni do Guwahati Central Jail complex to wang pong sa taduna recording tawna ba wafam NIA da ko na khan kibaga loina wang pong tawigi matam lep na basu ko na khan keri Manipur top channel gi maikei digi maru ebi ipausing miyam na thamjagi ahanmada kangla pau digi lakhosaraga mitei singi thauna lingjel mangsilakpa lamen tuen me Kuki singna lamdam asida tamthiba mawong gi crime sing lep palaitina sa tharli basi line lokham thokti Kuki gang khutpu kharana
lakna phana ngamdaba mawngda miyamna nongmai sindol onsinduna miyat mipungi war crime setaduna Manipur gi apunba saktam thugainaba madi separate administration gi demand tawrklibasi lengaklon gi asoiba lebidigi oirakhibani Manipur ningthau panba maning tambal lepak oiringai matam amadi miyamgi lengak leirakhiba matam singda leikhiba lengak singna mitop sing sanglakpada sek tawdaba ngamkhai gi asetpa sambal khadaba madi ngamkhai lana sanglakhiba mitop miancha singda minungsigi miyenga loinana sayok nawyok phajarubadagi makhoina nasa lautho isa sungge haba ngamlakhibani sai sakya Asiatic sovereign country oirakhiba Manipurna apunba India Union da inkumza lising amaga samapan nifuga mapanda namtin tinsin kraba matungdagi lamda masigi apunba saktamda manung amasu mapan gi miyoi kanglupsingna fong na singna bangamlaklibasi karidagi oirakhibano haiba tarabadi matam masigi yelhomi oiriba mitai miyamdagi mapawalamdagi sanglakhiba mitopsingna masing hengalakpadigi oirakhibani mitopsingna maramdamda minority oirakhibadagi mapangal sontharakpa madi maningtamna hingma ngamlaktabagi khudongchaba lauduna mitopsingna mitaisingbu makhoigi khubam nungda paishinba natragana makhoigi khaya nungda yoshinanaba honaba horokhibani Manipur gi hauzik leiriba phibam asidagi kanjanabagidama kari tawgadagi haibadu yalhomi singna nainabagi iroinana thabakto onthoknaba Konglai tuna hona haudrabadi Phurup asi malem gi leimai gi mutkhiba yabigi singnabale Yalaumi miyam gi maphamda leirakhiba suba nombi gi hainabi wa culture du amuhana hanjin handuna chinjak ta mi paul tangdana hingnaba honaba mathautai loinana miyamna mayai ka chinjak gi lapna leiduna tinjang kaijang daba madi masa mawphaba isang thona miyoi sing oiraklaba matamda singnara pukhudimak mayuknaba ngamani Phibam asi oihananaba honabada ahanbada miyamgi marakta leramba yengthinaba kalakpa mihauba amaga thajanadaba punamak thadoknaduna apunbagi pangal sagatpa mathoktai miyamgi maphamda leirakhiba maraibak maramdam nungsibagi ihul kanglai nationalism gi maidi hena masak mangal thonanaba layoikraba ipai pusingna mauksadagi sagunarkhiba natki satnabigi khungul liduna satnabi edu hingkat handuna ngakna satpa mathoktai Phurup nation ama haibasi Phurup adugi miyamgi oiba lol mayek satnabi suna leiba bukhangnei Manipur kanglai pal haidibasigi masagi phaunalon mayek amadi satnabi thauramsing amata watana leibana malemgi leibak singna Phurup ama oina masak khangnaribani adubo leibak thibidi ngasigi mirolna ningtamna hingbagi mahut mikhapo na hingba minai nai thangi punchirol hinglibasi maningtamna hingmani haina khalakibasi lebakthibani loinana maramdamgi satnabi lol mayekna singbasingbu miramgi lol mayek amasum satnabi na hena lumna loduna lamgi sannamasi sangbagi thawongda khongrai niktuna lerakhibadagi marebak maramdam ngaksin mangamdabagi phiyumda lerakhibani lamdam asigi lusingbasinggi maphamda amaga thajanadaba hunna ngangnabagi hainabi leiribasi thadoknaduna Phurupki yaifanaba puna thabak tawminabagi saktam adu urakpa matamda miyamgi maphamdasu puna thabak tawminaba madi apunbagi pangal lairakani Lusingba haibisi haukiba asoibadagi khara tamduna asumba lambida khong thangba madi maraibaki yaifanabagidama kathokpa ngambagi pangal sagatpa ngamba oigadabani Lusingbagi matik mayai chendabasingna lusingbagi maikhum uppasingna miyambu lana lamjingnaba honaba oi yaurabadi makhoising adu masana khangna lusingba sabagi khongphamdagi handoktuna asengba maraibak maramda miyambu asumba lambida lamjingba ngamgadaba lusingbasing thiba natragana semgatpa mathautai lengaklon haibisi maraibak amadi miyamgi punsi kannanaba madi sakhotpa tangdu leitaba puraknaba leibani lengaklon haitana ahiba sabasingda masana khangna khongpham handokpham thui lengaklon haibisi turelgi lengoidagi su hena kopi lengaklon haitrabadi laiba adu kangkhong saibadana tana maningtam sumangkhiba yai heba kangla pawgi editorial myamda ahanabda special content mo ina thamjari Sanga ethnic park haijin pham moyang kumbi highway ga tainaba mafam jaga chapcharaba park chawa point 13 mukhi oiba ingkholama athubada yonjagadori apambasingna akupa marol gidamak athubada contact topiro contact number 9615006394 ni ahanbada lakpadana hena khudong chaba pijagani ngasimak paw phobiro atopa paw madana relief camp da lohongba kuidribi Maunaha ama thauri yalaga sikiba si Manipurda ahanba thaudok nate mikal Mekola Gulab Higher Secondary School da hangba relief
campus luhong kuidribi sahi phadribi nauribi mauna ama masagi kada thauri yanduna sikibasina Manipur ahan bathokpa thaudong nati masina tabu kaya ama mamang nus thaudok manga taruk thoki balai kramani miyoiba man hingbi mau yarak traba hingbi wontok leirak traba nungsi khraba magi mari mata imung manung amadi mapureba punma pu thadok lamlaga sirage haina khalakpa karidagi no haina malem ima kan malup Mikal kang lepak ki publicity secretary S Sobitana thadorak pa siol amana hairi siol asina makha taribadi miyoiba khudimak sining manati mi oina poklaga sahi ani fazilaba lalasina magi model mathum mayu maikai khudimak ut on khrabada hingningba pokhi gidra nomagi sara hendana ba khara pizaraga mafam amada puna namsinduna lehenba sanga yopogumna thamba masigi punsi mahingsi pamgadra punamaksigi marudi karidagi thowanbagi haibada state amadi central government ningthi jana yengsinbidaba amadi thauksabidaba miyoibagi punsibu karisu leitana khanbadagi tholoklibani matung tarakpada asigumba thaudo osi makhatana tholaktana bigidama laingana hona bigadabani karigumba asigumba thaudo osi amuhana tholaklabadi madugi taxa khudima state government pugadabani laikhidrabi mauna sina laikhidabada mikalna su thamoi sokna nuaitaba amasum awaba phongdoksari asiguma misi asinasu kanglai paki oinasu aroiba oirasanu laikhidrabigi imung manunggi miyoisingi awabadasu saruk yazari laikhidrabigi thawai miral na taibang mapugi laikol ingna singna lairunaba thawni jari hairi amaromdana relief camp da masa mathana sijaba yorok libasi miyeng sangbi UWRD nupi angang yauna relief camp da lairibasing masa mathana sijaba kiyama yorok liba madi kutong sadaba kiyama mayuknaribasi miyeng sangbi haina United Women's Writers Defender UWRD na Manipur ki governor ki puning singsilakli ngasi Manipur Press Cup ki thangjing hol pangthokiba pawmising unaba mada United Women's Writers Defenders ki member Hobism nitana hai Manipur ho kiba English singaniga kungo homdoidigi tholakiba irang sida relief camp da lairibe singna khudong sadaba kiya ma mayungnadi aduna relief camp singda maruoina Mekola relief camp Kangla Tongbi relief camp amadi atai relief camp singda sangduna nupi angang ahalaman singamadi nauna yum palabi imung manung inkhalaklibi nupi masa naha singamadi ason ana sing governor na hakthengna yengsinbiwa amadi IBB camp singda masa mathanda sijaba thawdok leptana thoraklibasi si karina oirakpano kari maramdagino haibadu kupna thikat piu maramdi masi matungna su tholakloi hainingai riti aduna madu thoktana ba psychological support amadi counseling cell thambiu rims jenims ki psychiatric doctor singi mating lobiu loinana relief camp da lairibasing rehabilitation tawduna mayumda hanjina na bohona biu amadi sahi manga mukti matik sana security pibiu nupi singi sanitary items sing matik sana thambiu hai demand sing governor da thamlakli atopa paawmana aikhoi ama to oina punsinduna anisuba Manipur levy ama siamba mathok tarakli thawai midel Haujik lamda masida oiriba phibam masida aikhoi ama to oina punsinaduna anisuba Manipur levy ama siambagi mathok tarakli haina thawai mirel gi maike digi phongtorakli thawai mirel gi convener amadi chairman khuyek pidunu thadorak pasiyolamana hai ningthau masa singi marakta wakhalon manaraktabana maram moiraga amaga yengthinarakpagi khodong chaba lauduna awana Manipur khudum chanduna sahi tere khuntakpagi thaudok thokibani sahi tere khuntakpa Lanchiluraba matung ningthau masa singi marakta leiramba amaga yanadaba nungsinadaba madi tokai tabagi wakulon punamak thadonaduna Manipur levy kauba lanmi tengol semduna awasing ningthi turel wang malana tanthokduna maning tamba iramdam ama ngasigi mirol sinaramani Haujik lamdam masida oiriba phibam masida aikhoi ama to oina punsinaduna anisuba Manipur levy ama siambagi mathau tarakli haiba wakolon asida aset pathajaba thamduna thawai mirel ne hek sapunglakpa mikuptagi auna lamdam asigi politician sing amadi civil society organization gi lusingu punamaki maphamda tokhai tabagi wakolon thadoktuna ama to oina leminasi haina kuthang sara hienbigi khongjang phawbo sanction malaikre aduba laibak thibadi lamdam asigi politician sing CSO gi lusingba sing amaga kokchung sinaduna apunba Manipur amagi damak puna honnaminabagi khudamdi ngasi su uba phangdri haujik iramdam asigi setmilon gi phibam asuki matik marai sai tharaklibasi yengduna thawai mirel na miyamdagi makal khudimaki senkhai thungkhai tawba madi thawai mirel gi thabak thoram punamak matam kharagi oina lepkhigani mara sida kanaguma thawai mirel gi thawmisingna miyamdagi senkhai thungkhai lawbo laklabadi madu thawai mirel gi khongsat nati maranai gi weba khongsani mara maduna miyamna makalamatagi tengbang pibiganu haina sirol aduda makhata na haidi
Lushulakpu and Tendakwa Paukran, Yaripok Bazaar, the Matam Kakta General Strike of Tokre, Hawkibasai, English Singaniga Kungo Hundoidigi, English Singaniga Kungamari Paubuda, Yaripok Shop, Honors Welfare Issue, Organization Ayamada Mating Pangduna Luxury, Makatana Suadumak Pankikani, Tawutabu, Pubutang Mungamloid of Polam Sing, Harakpasing, Handopiu, Makatana Pubutang Mungamloid of Polam Sing. Habiraktanaba press ki kutang na appeal tawzari haina sub honors welfare issuing gi sirol aman hairi sirol asina makha taribadi tha asigi taraga nithu gi ayuk pung manga dagi horaga matam kaktana yaripok bazar general strike lakthoksari loinana general strike asida electricity fire service PSED ana ayek lining laisona singba mari lenaba singdi komthokani hairi Tendang na to papawamona training pangtokre ngasi nomigoy ba training program ma Right to Information Act 2005 haiba hiram masida babu parada leiba Directorate of AE pangtokre Directorate of Adults Education Manipur masu Manipur Information Commission anina kusan naduna pangtokiba thauram aduda athoiba mithunglen oina Anjali Songtham MCS Joint Secretary Education S amasum Additional Director of Adults Education Manipur Z. Santikumar Kabui, Joint Secretary Manipur Information Commission S. Ina, Deputy Registrar Manipur Information Commission Sarugyaki Hairinasu, Pau Shida Makatanasu Mayek Sing na Palakli. Aduga, Tentang Nasum na Mayam da Tamzaramge, Hauzuki na di Mayam Pau Sisu Matanga sa Lusinjarage Masum, Mayam Puna Anoba update nga Minasena Senel Sigi Makedigi, Miyangi Mapamda Makata na Tamzari, Makata wa Anoba update Maru, Mayam Puna nga Minasena Su Senel Sigi Makedigi Tamzari.